ꯉꯁꯤꯗꯤ ꯍꯌꯦꯡ ꯆꯥꯛꯀꯧꯕꯒꯤ ꯄꯨꯅꯕ ꯄꯣꯠ ꯆꯩ ꯂꯩꯔꯨꯈꯤꯒꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯟꯅ ꯒꯨꯂꯥ ꯂꯩꯅꯔꯤ ꯃꯌꯥꯝꯁꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯝ ꯆꯥꯛꯀꯧ ꯆꯠꯂꯝꯗꯥꯏꯒꯤ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯀꯗꯣꯔꯦ ꯃꯌꯥꯝꯁꯨ ꯂꯥꯛꯅꯕ ꯍꯧꯔꯦ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯅꯔꯛꯑꯦ ꯑꯗꯣ ꯆꯟꯗꯣꯜ ꯂꯩꯇꯕꯅꯤꯅ ꯆꯟꯗꯣꯜꯗꯤ ꯁꯤꯟꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯀꯨꯝꯐꯝ ꯌꯧꯔꯦ ꯀ꯭ꯋꯥꯇꯔ ꯃꯅꯨꯡ ꯌꯧꯔꯦ ꯑꯩꯈꯣꯏ ꯑꯁꯤ ꯀ꯭ꯋꯥꯇꯔ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯄꯨꯂꯞ ꯄꯨꯜꯂꯒ ꯄꯣꯠꯁꯤꯡꯁꯦ ꯉꯔꯥꯡ ꯂꯩꯔꯨꯕꯁꯤꯡꯁꯦ ꯄꯨꯂꯞ ꯁꯤꯡꯀꯠꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕ ꯄꯣꯠꯁꯤꯡꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯖꯕ ꯑꯩꯈꯣꯏ ꯈꯔꯅ ꯂꯩꯖꯔꯛꯄꯅꯦ ꯃꯅꯨꯡꯗ ꯂꯩꯕ ꯃꯣꯏꯒꯤꯁꯨ ꯈꯔ ꯑꯃ ꯂꯩꯔꯤꯕꯀꯣ ꯐꯣꯇꯣ ꯀꯥꯞꯄꯤꯎꯔꯣ ꯀꯥꯞꯁꯦ ꯐꯣꯇꯣ ꯀꯥꯞꯁꯦ ꯏꯃꯥ ꯐꯣꯇꯣ ꯀꯥꯞꯇꯗꯤ ꯑꯩꯒꯤ ꯁꯝꯂꯥꯡꯁꯦ ꯑꯝꯇ ꯀꯪꯕꯤꯔꯣ ꯁꯝ ꯄꯨꯟꯁꯤꯜꯂꯒꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯍꯩꯖꯗꯦꯗ ꯁꯦꯜꯐꯤ ꯀꯥꯞꯄꯅ ꯍꯦꯟꯅ ꯀꯥꯞꯆꯜꯂꯣ ꯑꯩ ꯕꯦꯒ ꯀꯥꯞꯆꯜꯂꯨꯅꯦ फजने लेपू काप से फोटो कापी न परेंगे अरे काप से का नोई ना बीसीएम लो या हंगत्रे गरी रोबा कई नो ना मुकी ता हायरा हुया ना कुले बड़ी में हम नहीं मादी ये चलो यार किनो चले नहीं रोड क्लियर तो चलो ममांग नहीं दो ममांग कांगू चेन हो गम तो मनिंग ले होदना अखोई सिदा पोट पुरगा परेंग लापसिदा को मैम अदी मनुंगददी जाति से अतोप अतोप मी मैम नहीं खंबरा मोई मैम से कई हाइतारे nga aga yengdo du uni ontaweda video se ne ado मैम video se lo da mu yengina se bako nungai tawa haibudu di khangni no kasu nungai na sakau ba se dom pang tho e bako okay no manung do rakanda amne हम चक्कू बराई
ꯅꯨꯄꯥꯉꯩꯅ ꯀꯟꯅ ꯑꯁꯣꯅꯥꯀꯟꯗ ꯆꯥꯅ ꯊꯛꯅꯕ ꯀꯟꯅ ꯌꯦꯟꯕ ꯍꯧꯔꯤ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯅꯨꯄꯥꯉꯩꯅ ꯂꯣꯏ ꯊꯣꯡꯉꯦꯕꯀꯣ ꯑꯗꯨꯒ ꯆꯥꯛꯇꯤ ꯅꯨꯄꯤꯉꯩ ꯈꯔ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯅꯝꯕꯅ ꯏꯟꯖꯥꯡꯈꯩꯗꯤ ꯅꯨꯄꯥꯅ ꯂꯣꯏ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯁ꯭ꯋꯥꯏꯗ ꯀꯟꯅ ꯗꯥꯟꯁ ꯌꯦꯡꯅꯔꯤ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯤꯗ ꯁꯂꯥꯛ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯌꯥꯎꯍꯧꯗꯕ ꯃꯊꯦꯜ ꯈꯔꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯆꯤꯟꯅ ꯍꯥꯏꯖꯔꯛꯑꯒꯦ ꯁꯤꯗꯅ ꯆꯤꯛꯀꯜ ꯉꯧꯕ ꯂꯩꯔꯦ ꯑꯗꯨꯒ ꯂꯐꯨ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯒꯤꯗꯤ ꯎꯇꯤ ꯊꯣꯡꯕ ꯑꯃ ꯁꯤꯡꯖꯨ ꯑꯃ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯗꯨꯒ ꯆꯤꯛꯀꯜ ꯊꯣꯡꯕꯗ ꯆꯥꯗꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯑꯗꯨꯒꯤꯅ ꯉꯥ ꯑꯣꯏꯅ ꯊꯣꯡꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯎꯋꯦ ꯑꯁꯦꯡꯕꯒꯤꯁꯨ ꯌꯥꯝꯅ ꯍꯥꯎꯋꯦ ꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯃꯌꯥꯝꯁꯤꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯆꯥꯛꯀꯧꯕꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯒꯁꯦ ꯑꯗꯨꯅ ꯃꯣꯏꯅ ꯋꯥꯕꯗꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯎꯋꯦ ꯈꯪꯕ꯭ꯔꯥ ꯋꯥꯖꯃꯟꯗꯣ ꯑꯗꯨꯝ ꯍꯥꯎꯈ꯭ꯔꯦ Uti là thấy cái hào gì quả, uti là mấy số cái làm cái hoàn này cái hào. ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯗ ꯐꯝꯃꯤꯁꯦ ꯗꯣꯈꯤꯅꯥ ꯇꯧꯔꯝꯗꯥꯏꯒꯤ ꯇꯥꯟꯖꯥꯗꯣ ꯌꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯄꯨꯂꯞ ꯐꯝꯃꯦ ꯍꯧꯖꯤꯛ ꯗꯣꯈꯤꯅꯥꯁꯦ ꯃꯥꯒꯤ ꯊꯥꯡꯖꯟꯕ ꯍꯧꯔꯛꯑꯦ ꯑꯉꯥꯡꯈꯩꯁꯨ ꯍꯔꯥꯎꯔꯤꯅꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯣꯏꯁꯨ ꯒꯤꯐ ꯑꯃꯃꯝ ꯐꯪꯉꯕꯅꯦꯅ ꯑꯉꯥꯡꯈꯩꯁꯤꯁꯨ ꯍꯔꯥꯎꯖꯔꯤꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯗꯣꯈꯤꯅꯥꯁꯦ ꯈꯔ ꯑꯃꯅ ꯄꯤꯛꯑꯒ ꯈꯔ ꯑꯃꯅ ꯆꯥꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯁꯣꯏꯗꯅ ꯃꯌꯥꯝꯁꯦ ꯆꯃꯝꯅꯕ ꯈꯔ ꯂꯩꯅꯤꯕꯀꯣ ꯑꯗꯣ ꯒꯤꯐ ꯆꯥꯎꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯀ꯭ꯋꯥꯇꯔ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨꯒ ꯒꯤꯐ ꯑꯄꯤꯛꯄ ꯃꯌꯥꯝꯁꯤꯅ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤꯅꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯅꯦ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝꯅ ꯀꯔꯤꯒꯤꯅꯣꯅ ꯈꯜꯂꯝꯒꯅꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯕꯨ ꯌꯦꯡꯃꯤꯟꯅꯁꯦ ꯒꯨꯂꯥꯁꯦ ꯈꯣꯛꯇꯠꯂꯨꯔꯒ ꯆꯥꯕꯤꯗꯔꯦ ꯀꯅꯥꯝꯇ ꯍꯥꯏꯕꯗꯤ ꯀ꯭ꯋꯥ ꯆꯥꯁꯟꯅꯈꯤꯕꯒꯤꯀꯣ ꯒꯨꯂꯥꯁꯦ ꯐꯔꯛ ꯇꯥꯅ ꯆꯥꯕꯤꯗꯔꯦ ꯀꯅꯥꯝꯇꯅ ꯁꯤꯗ ꯁꯤꯟꯕꯤꯔꯤꯕ ꯅꯨꯄꯥꯉꯩꯁꯦ ꯃꯣꯏꯁꯦ ꯌꯥꯝꯅ ꯋꯥꯏꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯁꯤꯟꯕ ꯂꯥꯡꯕꯁꯦ ꯆꯦꯟ ꯆꯣꯡꯗꯅ ꯇꯧꯖꯔꯤꯅꯦ
하이웨이지나 자원 아니면 뭐 비디오 다른 직원들이 갖다 쓰는 거 한번 해봐. 그냥 자원 ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ